SAI North East Regional Center Imphal amadi Fit India anina shinduna Fit India Sundays on Cycle haina mingthonba cycle rally ama Ngasi Imphal gi Akoibada Chatkhre Takil da leiba SAI NE Regional Center dagi hauraga Kangla fauba chatlaba matung SAI tamna halakadaba cycle rally aduda Traffic Control Police Wing gi SP Pramesh Arambam Imphal Smart City Limited की CEO TH Hari Kumar, Khelo India SAI NRC की Assistant Director L Samritya amadi Devsan Decor की Proprietor Devsan Laikangbam na चिंबना सरuk याखी Cycle Rally aduda सरuk याखीबा Traffic Control Police Wing की SP Pramesh Arambam na hai Cycle Rally asida सरuk याबा फंगबा asi nungaiba poi Haujiki matam asida hakchang fana thamba haiba asi yamna maru oi cycle thoba haibasi yamna araiba makhalgi exercise makhal amani aikoina ngamlagadi chayol amagi manungda amukti cycle thobagi hainabi thamgadabani masina hakchang fana thambada natana city da lambi chinbaki changsu khara makhai hanthagani haina mahakna makha takhi cycling haiba zikki market se Azima tam da kone am daga tari ba only kano dan nate wealth dan nate health am daga tai health hai ba se koi na exercise matang sa matam chana tawba ko chaba thap da yeng ba anu haziki life haziki lai ba yam tin hectic oi lifestyle se koi gi mayam se exercise tawbai matam chu phangna da ba hai tare adu gasi gi hazik taw rai gasi dagi hauna sinda kano to ba doi ba sangari ba koi gi fit India Sundays on cycle hai ba kano se event yam tin ai kano to je appreciate to je masina koi gi cycling tho cycle tho ba ba se di kwai dagi easiest form of exercise ni exercise wo ba commuting su basana tawba ya ba koi traffic ki ke no hire ga su traffic point of view hire ga su koina keno gi gari a chau chau mayam taw thau budi week amada at least koina koi sai gi cycle leba do week amada amura taw su ani taw su su mayam na thobira ga di koi lambi da su koi gi chilliba kholiba mayam si da su dum handa bo ra kani ana sigumba koi gi yamna phazaraba event keno ga koi gi nunggi athayam leiraba kanaraba kenogi hawalaiba koigi naha ma'am sam kanagadaba fit Sundays on cycle se simakha ta na so yam phasana koigi successful hoina chathanaba kenogi chathabada koigi sai kanguna chathabada koi traffic ki side tagi so angamba mateng pangjagani Amaromda rally aduda saruk yakiba Imphal Smart City Limited ki CEO TH Hari Kumar na hai SAI na Fit India ga punna sinduna pangthokliba cycle rally asi yamna afaba khongthangni masina aikhoigi hakchang phana thamnaba hotnabada achauba mateng ama pangani cycle rally asina miyam dasu achauba paujel ama piri masa phaba khunai ama puraknaba hotnabada aikhoi pumnamakna saruk yaminasi haina mahakna makha takhi Pagi hendak recently chathagiba leiba law and order situation ni matungina budi masih cycle promote obviously kadang effect of but it is catching up again koi cycle si mayam gi popularity mayam pamba koi Manipuri gi Imphal gi particularly this da yamna mayam na pamna ba thaina digi hona pamna da du means of normally transport kind of means of the masi hojek koi gi Anuba laiba koi train si matungina ngasagi koi si mechanized gari singda motor gari singda car kari da kisi yam dependent hoi giba aduna masi nauna hojik mayam na realize tawtana mayam su campaign nama chatharak tadagi and health conscious oina pa adagi environment ki issue lakpa si mayam si dagi mayam su si popular oido hobole then we are also from the smart city side so koi masi initiative kana pichulo ka chari